COVID-19 laichadasina artist-singda asukki-matik awaba mayoknahalli. Miyam marakta thoktuna miyamgi seba tauramba adu haujikti pumnamak leptuna yum-yumda laire. Adubo aikoina ninghannaba tawgumsi haina Manipurgi saknairaba fagiroi Joseph Thokchomna Impact News ta phongdorakli. Laichadasina tangla-tanglaba artist kaya yauna masaknairaba miyoi kayagi thawai manghankhiba asida thamoi shokna nungaijade. Maram asina laichadasidagi ngakthoknaba miyamna hujik checksina laidiba asidagi hena aikoi punna checksina laiminashi haibo wafam thamlakli. Joseph Thokchomna mayambu punging thawai apumba yauna ikai khumna bu chawgaloina miyambu khuramjari COVID-19 asina koi artist singda sukki matik chawba cheitheng ama pi miyam rakta thoktuna seba tawba sumang lela chalamba cinema namamba punnamak leptuna ngasidi yumyumda lairi adubu isinau koi artist sing punging yam kanna hanthagumsi maramdi akhoi kharabu phari akhoi nataba nongmagi suraga rasi phangakpaduna haujik leiraga chagadaba imain don sing chinau kaya ma leiri aduna ekhoi pungning yam kan hanthagumsi ekhoi COVID-19 dagi maithiba pina nabagi damakta ekhoi kanna thawai yauna honaminasi lengak na ngasi honabiriba si lengak ku suyam thagachai aduga front line gi chinau sing police personnel sing makoi da so leina la chadasi thungaba yaribani adubu makoi na losin nuna leitaduna ekhoi mayam bu kadai da kari da shoki dagi haidana ngakpi shenbiriba police personnel chinau sing bu sungam khailita thagachai loina na health workers sing doctor nursing thawayawna horabiri masida thagatpa phongdokchari aikhoi asidai yam kana mangjei haidana khanningai oidribasi karigino haikanda aikoina tongjagadoribasidi aikhoi sihaudana aikoina hingabadi nada yektana aikoina sidana lehaurabadi aikoi tongjare maramaduna COVID-19 asi maithiba pina nabagi damakta ai khangna aigi imu khangna masi hotnaraga yadabanina aikoi punna khusam minare haraga lengana piriba SOP sing ase koi amuka hanna checksina ngakna chatminarasi hand sanitizer sizinasi khutsa sapona sengna chamsi chathokku matamda face mask akoi soidana upsi mi amaga gi barakta fitaruki distance thamduna ekoi COVID-19 dagi ngakthomina na bahona minarasi ekoi cheksili basidagi amu hena section minana bagi damakta miyambu khoramjari ekoi tang ba artist kaya ama COVID-19 sina maram waraga laikidre shumaina laikidabasida koi pungning yam soi hujik maksoi inau surmangol no fadegi mahagasi shorat loidari aduna atang ba artist kaya ama sumaina chatkibase yamna nuaijade artist sing da natana tang ba miyoi mayam ma COVID-19 asina loisilhali aduna masidagi kannana bagi damakta aikoi seksili basidagi hena thawayawna amuk hanna seksin minasi haibisi amjaraga miyambo amuhana Joseph na khoramjari